Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina mihamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nijari. Thaina mamangayda yamna wa petpi hanubi amaga masunupa loksing yamna leiba Budiram kauba amaga leirami. Makhoi anigini haibada kana leitrabasu maran mathumdi chaba thakpa wate. Hairiba hanubi asi matam chupa masunupaga launai khatnai maramdi hanubisi wa yamna petli. Adum oinamak Budiram hairiba nupa masasi khungang aduda mipung khudingna nungsi maboktuna masunupabu mikup khuding udana leiba ngamde unaragana hekta khatnai ngaihak leiraga amuk amatta oina nokminai. Budiramna mabokpu nungsirabasu maboki ayakpa khonjel pet pet samtharaga wa ngangbadudani mayumda leiningdribasi. Nongma mabokna masunupada hidak nganthak hapnaba tiki leirunaba haiduna hairammi. Budiramnasu hoi abok leiruge haiduna kaithelgi lambida lai. Adubu lambida laikai ahal ama thengnaduna ho Budi nahak kaithelda chatpa oirabadi aigi thang macha amata leibirau. Budiramna hoi mama leirakke asi haiduna kaithelomda lakle. Khara chatlaga nupi ahal amana amuk hairai ho Budi nahak kaithel chatpa oirabadi kaithel mayagi ensang yonphamda aigi ineda chithi simatang pibiramu. Madudasu Budina hoi ine piramge kadai chithi adu puraga lakle. Asumna Budiram amana amagi potap chaitap singna kaithel yobada thengle. Mayamgi thabaktu loiraga maboki tikidu leiraga mayum yorokpada mabokna nang muk phattaba macha leiramloi ayuktagi chatkhraga numit yungba matungda halak isibu masibu haunabraba adu ada haidana chaiba haurai. Budiramdu khoidau saugatli mahakna mabokka amuk hana amuk launarai. Madudagidi Budiramdu chakka chadana khungangi chidai amada matomta ungduna phamlaga wakhal taurai. Aikhoigi aboksibu asuk isau langba sahidi phana yamani machinsa kabok pokpadawna bedreng hekta asi haiduna machinda murum somda haurai. Budiramna asum phamduna leiringai aduda nupa ama changsillaklaga asumna hairai ibungo nahak aibu khangbra ai thangnaba khungang asidagini nahakki gosto kauba mama ama leibani mahakida leirucho makhoidi sel yamna paibani nakhoigi mamagi kala kauba machanupa chakyam chaba apangba amadi leibani khura aigi mama ama lei haibasi abokna nongmata aingonda haibiramde karamna oiribano. Nupa aduna makha tarai maramdi nabokna nangbu chalhaningde. Budina adu oirabasu aikhoigi abokti isau yamna langbi nupini ai mamagi yumda oina hojik chatlagani. Asum tawna nupa aduna mahakki mamagi leifam ibiduna bibire. Budi asum laklammi khungang aduda mahaki gosto hairiba mama asi sel yamna paiba yamna likpa ama oirami. Numit nini chatlaga nungthil ama Budiramdu mamagi thongjinda leplare. Mama kauduna changai. Gostona Budibu urami aduga nahakpu kanano nupa macha. Budina ai nahakki leikhidраvi nachena poklamba Budiramni. Gostona aigi imak asuk yamna chauromlaba asi haiduna konbi nahakpu kari hainingbage mamada. Budina ai mamagida leirage haiduna laklabani abok adu yamna phatte. Gostona madu yade naboktu matomta karamna leigani. Phare
ꯊꯦꯡꯈꯤꯅꯤ ꯌꯧꯔꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯂꯦꯝꯅ ꯊꯥꯛꯄ ꯄꯥꯝꯗꯕ ꯃꯔꯝꯅ ꯒꯣꯁꯇꯣꯅ ꯕꯨꯙꯤꯔꯥꯝꯕꯨ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯔꯤꯕꯅꯤ ꯒꯣꯁꯇꯣꯅ ꯃꯆꯥꯅꯨꯄꯥ ꯀꯂꯥꯕꯨ ꯀꯧꯔꯒ ꯀꯂꯥ ꯀꯂꯥꯎ ꯅꯍꯥꯛꯀꯤ ꯅꯕꯥꯏ ꯕꯨꯙꯤꯔꯥꯝ ꯂꯥꯛꯂꯤꯅꯦ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯅꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯈꯣ ꯀꯂꯥꯗꯤ ꯆꯥꯛꯌꯥꯝ ꯆꯥꯕ ꯀꯇꯟ ꯑꯣꯏꯔꯝꯃꯤ ꯐꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯆꯧ ꯑꯩ ꯀꯔꯤꯗꯧ ꯍꯥꯏꯕꯅꯣ ꯒꯣꯁꯇꯣꯅ ꯕꯨꯙꯤ ꯅꯪꯅ ꯃꯥꯃꯒꯤꯗ ꯂꯩꯕ ꯄꯥꯝꯂꯕꯁꯨ ꯂꯩꯖꯧ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯩꯅꯔꯣꯏꯗ ꯋꯥꯒꯅꯤ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯂꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯆꯔꯥ ꯑꯃꯇꯪ ꯆꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯁꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯑꯌꯨꯛ ꯆꯥꯈ꯭ꯔꯦ ꯃꯊꯪ ꯊꯥ ꯑꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯒꯅꯤ ꯅꯍꯥꯛꯄꯨ ꯉꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯕꯨꯙꯤ ꯕꯨꯙꯤꯗꯨ ꯚꯥꯞ ꯇꯥꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯃꯥꯃꯒꯤ ꯃꯔꯝ ꯆꯠꯁꯤꯗꯗꯤ ꯆꯨꯝꯊꯣꯛꯂꯒ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯕꯨꯙꯤꯅ ꯅꯣꯛꯂꯗꯨꯅ ꯃꯥꯃ ꯅꯃꯥ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯑꯩꯒꯗꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯆꯥꯏ ꯒꯣꯁꯇꯣꯗꯨ ꯃꯕꯨꯛꯅꯤꯡꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯗꯔ ꯌꯥꯝꯅ ꯍꯩꯗꯣꯔꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯦꯔꯥ ꯅꯪꯅ ꯉꯝꯂꯒ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯅꯨꯃꯤꯗꯥꯡꯗꯨ ꯕꯨꯙꯤꯔꯥꯝ ꯃꯕꯨꯛ ꯌꯥꯎꯗꯅ ꯏꯍꯥꯡ ꯍꯥꯡꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯀꯂꯥꯗꯤ ꯅꯥꯈꯣꯛꯂꯒ ꯇꯨꯝꯃꯤ ꯕꯨꯙꯤꯒꯤ ꯅꯥꯇꯣꯟꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯕꯨꯛ ꯈꯣꯡꯕ ꯍꯧꯔꯦ ꯂꯥꯝꯂꯕꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯍꯥꯛ ꯌꯨꯝꯖꯥꯎꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯅꯤꯡ ꯈ꯭ꯋꯥꯏ ꯊꯪꯕ ꯀꯥꯆꯤꯟ ꯑꯃꯗ ꯒꯣꯁꯇꯣꯅ ꯇꯨꯃꯤꯟꯅ ꯑꯍꯥꯎꯕ ꯈꯦꯔ ꯍꯂꯨꯋꯥ ꯊꯣꯡꯕ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯗꯨ ꯊꯣꯡꯂꯒ ꯀꯂꯥ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯊꯧꯔꯥꯡꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯕꯨꯙꯤꯔꯥꯝꯅ ꯋꯥꯈꯜ ꯇꯥꯔꯦ ꯃꯍꯥꯛ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯂꯒ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯃꯥꯃ ꯀꯂꯥ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯥꯎꯔꯛꯏ ꯒꯣꯁꯇꯣꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕꯨꯙꯤꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯍꯨꯔꯥꯟꯕ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯕꯨꯙꯤ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯣꯡꯂꯒ ꯆꯦꯟꯈ꯭ꯔꯦ ꯃꯥꯃ ꯑꯩ ꯇꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯁꯇꯣ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯕꯨꯙꯤꯔꯥꯝꯅ ꯀꯂꯥꯕꯨ ꯍꯧꯗꯣꯛꯂꯒ ꯅꯈꯣꯏꯒꯤ ꯕꯕꯥꯗꯨ ꯆꯦꯟꯈ꯭ꯔꯦ ꯀꯔꯤꯗꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ ꯀꯂꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯈꯠꯅꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯕꯥꯏꯗꯣ ꯌꯨ ꯉꯥꯎꯔꯒ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕꯅꯤ ꯍꯩꯁ ꯏꯆꯦꯗꯣ ꯁꯣꯏꯗꯅ ꯐꯨꯕꯤꯔꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯂꯥ ꯆꯦꯟꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯆꯦꯟꯊꯣꯛꯈ꯭ꯔꯤꯉꯩ ꯕꯨꯙꯤꯔꯥꯝꯅ ꯈꯦꯔ ꯑꯃꯁꯨꯡ ꯍꯂꯨꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯍꯧꯔꯦ ꯒꯣꯁꯇꯣꯗꯨ ꯍꯨꯔꯥꯟꯕ ꯊꯦꯡꯅꯗ꯭ꯔꯕꯅꯤꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯕꯨꯙꯤ ꯅꯪꯅ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯋꯥꯍꯟꯕ ꯅꯪ ꯈꯪꯒꯅꯤ ꯈꯦꯔ ꯑꯃꯁꯨꯡ ꯍꯂꯨꯋꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯒꯣꯁꯇꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯀꯂꯥꯕꯨꯁꯨ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯍꯧꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯁꯣꯝꯗꯅ ꯀꯂꯥꯗꯨ ꯑꯍꯤꯡꯗ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ ꯏꯕꯥꯏꯅ ꯏꯆꯦꯕꯨ ꯐꯨꯕ꯭ꯔꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯕꯥꯏ ꯑꯃꯗꯤ ꯃꯆꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯂꯥ ꯂꯥꯛꯄꯗꯨꯗ ꯃꯆꯦꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯉꯥ ꯊꯣꯡꯂꯤ ꯅꯪꯁꯨ ꯆꯥꯔꯣ ꯉꯁꯤ ꯑꯍꯤꯡ ꯑꯁꯦ ꯂꯦꯛꯈ꯭ꯔꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯜꯂꯣ ꯑꯍꯤꯡꯁꯦ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯦ ꯑꯌꯨꯛꯇ ꯀꯂꯥ ꯑꯃꯁꯨꯡ ꯒꯣꯁꯇꯣꯅ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯨꯔꯦ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯕꯨꯙꯤꯔꯥꯝꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯕꯨꯙꯤꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯔꯁꯤ ꯑꯗꯨꯕꯨ ꯒꯣꯁꯇꯣꯅ ꯃꯃꯥꯛ ꯕꯨꯙꯤꯕꯨ ꯄꯤꯖꯅꯤꯡꯗꯕ ꯑꯗꯨ ꯅꯤꯡꯊꯧꯅꯁꯨ ꯈꯪꯂꯦ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯨꯙꯤꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯀꯔꯤ ꯃꯔꯝꯒꯤ ꯊꯝꯂꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯒꯇꯤ ꯂꯩꯇ꯭ꯔꯕ ꯒꯣꯁꯇꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯂꯥ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯕꯨꯙꯤꯒꯤ ꯂꯧꯁꯤꯡꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯐꯝ ꯍꯥꯞꯂꯦ ꯀꯣꯅꯨꯡꯗ ꯕꯨꯙꯤꯒꯤ ꯂꯧꯁꯤꯡꯗ ꯅꯤꯡꯊꯧꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥꯒꯠꯂꯤ ꯕꯨꯙꯤꯕꯨ ꯅꯤꯡꯊꯧꯅ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯅ ꯂꯨꯅ ꯇꯧꯔꯦ ꯊꯕꯛ ꯈꯨꯗꯤꯡ ꯕꯨꯙꯤꯒꯤ ꯋꯥ ꯇꯥꯔꯦ
ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯀꯣꯛꯇꯨ ꯕꯨꯙꯤꯔꯥꯝꯕꯨ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯄꯟꯗꯤꯠ ꯑꯐꯥꯎꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯟꯗꯤꯠ ꯑꯗꯨꯒꯤ ꯁꯒꯣꯜ ꯃꯪꯒꯦꯕꯤ ꯑꯉꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯂꯝꯖꯦꯟꯗ 10ꯔꯛ ꯃꯥꯏ ꯄꯥꯛꯂꯕ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯄꯟꯗꯤꯠꯇꯨꯗꯒꯤ ꯀꯔꯝꯅ ꯂꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯅ ꯄꯟꯗꯤꯠꯄꯨ ꯃꯌꯨꯝꯗ ꯅꯣꯡꯃ ꯆꯥꯛꯀꯧꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠꯇ ꯑꯍꯥꯟꯕ ꯁꯣꯛꯄ ꯄꯣꯠꯁꯛ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯄꯟꯗꯤꯠ ꯑꯗꯨꯗꯤ ꯍꯩꯅꯧ ꯑꯃ ꯁꯣꯛꯂꯨꯕꯒꯤ ꯍꯩꯅꯧ ꯑꯗꯨꯕꯨ ꯄꯤꯔꯛꯈꯤ꯫ ꯃꯗꯨ ꯂꯧꯔꯒ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯗꯨ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯍꯌꯦꯡ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯄꯟꯗꯤꯠꯀꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯦ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯗꯨꯅ ꯁꯒꯣꯜꯗ ꯌꯦꯡꯕꯗꯨ ꯎꯔꯦ꯫ ꯄꯟꯗꯤꯠ ꯑꯗꯨ ꯄꯥꯈꯠꯂꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯕꯨꯙꯤꯔꯥꯝꯁꯨ ꯆꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯍꯥꯝꯗ꯭ꯔꯤꯉꯩ ꯄꯟꯗꯤꯠꯀꯤ ꯁꯒꯣꯜ ꯑꯗꯨ ꯁꯣꯛꯅꯅꯕ ꯃꯟꯇ꯭ꯔꯤ ꯑꯆꯧꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯒꯣꯜ ꯑꯗꯨ ꯂꯧꯅꯅꯕ ꯆꯨꯛꯂꯤ ꯊꯧꯔꯤ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯒꯣꯜꯁꯤ ꯑꯩꯅ ꯁꯣꯛꯂꯦ, ꯑꯩꯒꯤ ꯑꯣꯏꯔꯅꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯨꯙꯤꯔꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯏ, "ꯃꯟꯇ꯭ꯔꯤ ꯕꯥꯕꯨ, ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯄꯥꯏꯕ ꯄꯣꯠꯁꯛꯇꯤ ꯁꯒꯣꯜ ꯅꯠꯇꯦ, ꯊꯧꯔꯤꯅꯤ꯫ ꯊꯧꯔꯤ ꯂꯧꯐꯝ ꯊꯣꯛꯏ"꯫ ꯃꯟꯇ꯭ꯔꯤ ꯑꯆꯧꯕꯗꯨ ꯆꯣꯞꯄꯦ꯫ ꯊꯧꯔꯤ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡꯗ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯕꯨꯙꯤꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯊꯝꯖꯤꯜꯍꯜꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯟꯅ ꯆꯠꯂꯒ ꯄꯥꯎ ꯇꯝꯁꯤꯟꯈ꯭ꯔꯦ꯫ ꯕꯨꯙꯤꯔꯥꯝꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯈꯨꯗꯣꯞ ꯃꯨꯜꯍꯧꯔꯦ, ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯕꯨꯙꯤꯔꯥꯝꯕꯨ ꯀꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯕꯨꯙꯤꯔꯥꯝꯅ "ꯑꯩꯗꯤ ꯈꯪꯗꯦ ꯏꯅꯤꯡꯊꯧ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯕꯨꯙꯤꯔꯥꯝꯒꯤ ꯃꯌꯨꯝꯗ ꯊꯤꯍꯟꯕ ꯃꯇꯝꯗ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯃꯣꯟ ꯃꯈꯥꯗ ꯐꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯨꯙꯤꯔꯥꯝ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯎꯃꯪꯗ ꯊꯥꯡꯅ ꯌꯥꯜꯂꯒ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯂꯦ꯫ ꯕꯨꯙꯤꯅ ꯀꯟꯕꯤꯅꯕ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯗ꯭ꯔꯦ꯫ ꯄꯣꯠꯀ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯃꯪꯗ ꯃꯤꯔꯦꯟ ꯁꯪ ꯄꯥꯟꯅꯕ ꯁꯥꯐꯕ ꯅꯨꯄꯥ ꯑꯅꯤꯅ ꯕꯨꯙꯤꯕꯨ ꯍꯥꯠꯅꯅꯕ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯃꯤꯍꯥꯠꯄ ꯑꯅꯤ ꯑꯗꯨ ꯕꯨꯙꯤ ꯌꯥꯝꯅ ꯐꯕ ꯑꯆꯝꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯣ꯫ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯄꯨꯔꯛꯄ ꯁꯤꯡꯖꯪ ꯑꯃ ꯂꯧꯔꯣ꯫ ꯃꯁꯤꯅꯅꯦ ꯁꯤꯡ ꯌꯥꯜꯂꯒ ꯌꯣꯜꯂꯒ ꯆꯥꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥ ꯑꯃꯠꯇꯗ ꯍꯤꯡꯂꯤ ꯈꯪꯍꯜꯂꯛꯀꯅꯨ꯫ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯈꯤꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯕꯨꯙꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯨꯙꯤꯅ ꯎ ꯌꯥꯟꯕ ꯑꯁꯨꯝ ꯎꯃꯪꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤ ꯑꯃ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯨꯙꯤꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯎꯃꯪꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯅꯕ ꯆꯪꯂꯛꯄꯗ ꯑꯆꯧꯕ ꯂꯤꯟ ꯑꯃꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯎꯝꯅꯅꯕ ꯁꯦꯝ ꯁꯥꯕꯗꯨ ꯎꯔꯦ꯫ ꯈꯨꯗꯛꯇ ꯕꯨꯙꯤꯅ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨ ꯊꯥꯗꯕꯒꯤ ꯃꯈꯣꯜꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯪꯂꯛꯏ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯕꯨꯙꯤꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯏꯆꯥꯅ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯏꯃꯥ ꯄꯤꯒꯦ"꯫ ꯕꯨꯙꯤꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯩꯒꯤ ꯑꯕꯣꯛꯀ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯋꯥꯕ ꯁꯥꯔꯒ ꯑꯄꯥꯝꯕ ꯄꯤꯒꯦ ꯀꯥꯏꯅ, ꯁꯤꯌꯥ, ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯨꯙꯤꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯑꯩ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯌꯥꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯔꯤꯁꯨ ꯄꯤꯕꯤꯅꯨ, ꯑꯩ ꯆꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯨꯙꯤ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯕꯨꯙꯤꯔꯥꯝ ꯃꯁꯥ ꯈꯪꯍꯟꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯕꯣꯔ ꯄꯤꯕꯤꯈ꯭ꯔꯦ꯫
Nahakna ninglakpa khudingmak phangba oyu. Madudagi hanubi adu mangkhre. Budi sing yanba loiraga sing adubu mapun pulli. Yonanaba puge tawi. Singjang adu punpham paifam khangdre. Matomta soli. Aigi singjang nahakse makhong panduna chatpa ngamlabadi hek phagadawne. Khudak aduda singjang adu makhong makhut palaga chatpa haurakle. Madu ubada budi ngakpa amadi yamna haraure. Mahakna konungi mihatpa nupa ani adubu mitrang haiba oiramba tare haiduna khalami. Makhoi anina piba singjangni. Singjang asisu mitrangi singjang oiramba tai. Singjang asisu mitrangi singjang oiramlagani haiduna khalami. Ngaihak chatlaba matungda tumina chatpadu waduna matomta budina hairai. Kanano amaga wari watai saba yaba yaurabadine kaithel yobagi lambise khanghoredabani. Khudakta singjang aduna hairai. He budi kaithel yore waruraganu. Wahai adu hairakpa tabada budi yamna ngaklami. Aduga makhoi ani kaithel phauba wari sarga lai. Asumna wari sarga lakpa adu mi mayam ama kaiduna chenare. Nupa amana singjang amaga wari saduna chatli haiduna wa launare. Wari adu mantri achauba adugi nakong yaukre. Mantri achaubana uba matamda Budiramni haiba khangle. Mahangna chatuna ningthauda wakatlure. Mi hatpa sing aduna budibu hatlamdre. Mahakti mitrang tamlaga laibak sida miyam kihananaba amuk yaurakle haiduna ningthauda tamlure. Ningthauna muk budibu phare. Mi hatpa anidusu phare. Aduga wahang chathare. Matam sida ningthauna hairai. Mi hatpa nupa nakhoi anina budibu hatlamdre. Aduna nakhoi ahum punna ngasidi miyamangda hatpa tare. Mantri achaubadu nokphet tawrami. Budiramna wakhal tawrai. Aikhoi ahumse kayada tonkhrabana. Ningthau haibado oiningkhreda. Wa haiba loidringai mihatpa nupa ani amadi Budiram ningthau onthokre. Hanagi ningthaudune makhoi ahumne ningthau mari sukre. Matau aduda mantri achauba gyan mangle. Matam asida Budiramgi mamitta umang lairimbi adu thorai. Ibungo, aina nahaki yaifananaba tawrambani. Adubu nahaki wakhal asidi palefam leitaba male. Maram asina handak mukti nangna pama khuding imabu hana ningsinglaga solu. Aduga laibak amada ningthau mari suba yade. Ningthaudi lainingthaugi masakni. Aduna hanagi phibamda ai hallage ko. Nangna pambadudang imabu ningjaraga solu. Asi hairamlaga umangi lairembi adu mangkhre. Haujikti Budiram wakhal taraduna launa hairai. Aranba tawba makhai makhut ninghallu. Achumba tawba makhaibuna masak phajahallu. Asi haina umang lairembidu khurumjarami. Khudakta mihatpa nupa anidu masak phajaba nupa ani onkhre. Mantri achaubagi khut adu cheng khaibagumna niklammi. Haujikti ningthauna khangle. Madudi thokliba thoram khudingmak mantri achaubanani. Ningthauna khudakta mantri achaubabu hatnanaba yathang pirammi. Budirambu mantri achauba amadi mihatpa nupa anidubuna mantri machagi pham hapkhre. Ningthaugi amatta pokchabi machanupibu ningthauna Budiramda luhongbikre. Aduga laibak tangkhai ama piduna nungaina panminakhe.